Tungi mirolgi yenglaga longbi singna biofertilizer, natural farming amade organic farming da mai onsin bamatam oire haina Agriculture Department ki Director Peter Salam na phongdurakle. Wafam base Agriculture Department na silaga balanced use of fertilizer high bihiram dangasi pangthokkiba nomugi oiba training program ama hawdopagi thoram da mahakna phongdokhibane. Sanjen thongda leiba department asigi farmers training hall da pangthokkiba thoram aduga mari leinana Director Peter Salam na hai lau singugi thabakta changfam thokpa hargi changdagi hena sizinabana pothok hena puthokpa ngamgani haina laumi singna launariba asi aranbane hargi chang wangna sizinaba asina leibak lehaw manghanba khaknatana puthokliba pothok sing adudasu phattaba chemical gi chang wangna yawrakpa maramna miyoibada makhal makha kaya gi laina tina kaya polakpa yai masi aikhoina kupna khangfam thoe ka hena chemical fertilizer sizinaraga lau pathap chathariba asigi mahut biofertilizer natural farming amade organic farming da oina mai onsin bagi matam oire department ki oina de haukiba chahi dage state asigi lofom hectare leasing anirom da natural farming chathaba haukre masi handak chahi gi oina su chathagane masi high haiduna state asida chemical fertilizer award pa leire haibana che state asida chemical fertilizer matik chana leire tungi mirol gi yenglaga lomi singna biofertilizer natural farming amade organic farming da mai onsin abokona se ngasi pangthokliba training ase district khudingmakta chatuna district aduda leiriba lomi singdasu har sizinabagi matangda awareness program kaya pina bokonari haina mahangna makha takhe masimangna pagi chemical fertilizer ki Manipur awata lei habi nate matugi di chapchawa hoida atikana ngi wata naba anu konari awat ko di chemical adu chemicals ki awat lei ki hana pagi futuristic oina yenga future di yenga masi chemicals ki matikana ni de rasu biofertilizer organic farming natural farming sina masi tungi future da yamna tungkoina pagi masang fokana agriculture practice ki tarhaba yabugi lambi amo ini hena masika pagi mayam posun silaraga pagi organic farming natural farming adagi biofertilizer sinabati kamai hena sigena mayam putna khanaraga pagi tungi oiba kari step ko piyagi edu khara sanaraga badong na sensi hena ihajara pe Ngasigi training program hongdokpagi thoram aduda Agriculture Department ki Commissioner Taithuilung Pamai amade Director Peter Salam na mathangchina Chief Guest amadi President oina saruk yakhe training program aduda tongan tongan be district singdagi lakpa lomi kaya su saruk yakhe training program aduda CAU ki Department of Soil Science and Agriculture Chemistry ki Head Dr. N. Surbala ICR ki Senior Scientist Dr. T. Basanta amade Agriculture Department ki NMNF ki Assistant Nodal Officer Birjit Yanglem na tongan tongan ba topic ta wangangloi oina saruk yakhe koigi fertilizers insu chemical fertilizers se kara handuliu aduga yarabdi nangai fadre balance oina sinaba tobiu and hikini nakoi pangkhogi se awareness ko si myam district khuding da koi pangkho no bas program leri adubu cha aware oidri faudi asigi akhe objectives achieve tawngam loidaba training asig masi mutang mutang pangkho sage do myam su cooperation pbo Isino press media laibasing nasu lokoi nasu agent of information ni lokoi mateng yaw dadi farmers in awareness program su koi khak tinding amhoi masida koi kucham naraga koi Manipur si yamna habalam ama ko thamho nabagi mayam hona minaseba